ngayramu nungsina aibu lakpa momonokna leplamu khong phong su aigi damat nangna khatuna ngayramu nungsina aibu lakpa momonokna leplamu khong phong su aigi damat nangna khatuna nangbu uraktaba nangbu uningbana thamoi se leita famga khandana ngaure nangbu uningbana nangbu uraktaba thamoi se leita famga khandana ngaure su magul hen bini maduraga ina ngau jaba nangi minuto uraktava kuigire no pada su magul hen bini maduraga ina ngau jaba nangi minuto uraktava ngaure aise kayam kuina kakigani nangna ngauraba aise chatlurage manata mabuyengba aigi tawai lo laptali hore nangbu uraga awaba pumba say kokba bungam gani maik sena thamoi sile aigi tawai lo laptali hore nangbu uraga awaba say kokba bungam gani maik sena thamoi sile ngayramu nungsina aibu lakpa momonokna leplamu khong phong su aigi damat nangna khatuna aigi damat nangna khatuna. Thank you. 다 같이 한번 부르면